ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯟꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯂꯕ ꯑꯃꯗꯤ ꯂꯥꯟꯒ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯔꯨꯜꯒꯤ ꯃꯈꯥꯗ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHN) ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯔꯨꯜꯒꯤ ꯃꯈꯥꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯕꯛꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯁꯛꯇꯤ ꯃꯈꯥꯗ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯒ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯋꯥꯇꯔ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯊꯕꯛꯁꯤꯡꯗ ꯑꯄꯟꯕ ꯊꯣꯛꯇꯅꯕ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯔꯨꯜꯁ 1968ꯀꯤ ꯁꯦꯛꯁꯟ 19ꯒꯤ ꯃꯈꯥꯗ ꯁ꯭ꯄꯤꯁꯤꯑꯦꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯨꯝꯕ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯅ ꯃꯁꯥꯒꯤ ꯐꯟꯗꯒꯤ ꯍꯥꯏꯔꯤꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯅ ꯔꯨꯇꯤꯟ ꯑꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯒꯤ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯄꯤꯗꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯑꯦꯛꯠ 1968ꯀꯤ ꯁꯦꯛꯁꯟ 19ꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯁꯛꯇꯤ ꯄꯤꯔꯤ꯫ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯂꯩꯖꯔꯤꯕ ꯐꯟꯗꯁꯤꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯈꯪꯍꯜꯂꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠꯅ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯔꯨꯇꯤꯟ ꯋꯥꯔꯛꯇꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯔꯨꯜ 1968ꯀꯤ ꯁꯦꯛꯁꯟ 19ꯅ ꯄꯤꯔꯤꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯅꯁꯥ-ꯅꯁꯥꯒꯤ ꯁ꯭ꯇꯦꯠ ꯌꯨꯇꯤꯁꯤꯡꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯇ ꯏꯃꯔꯖꯦꯟꯁꯤ ꯄ꯭ꯔꯣꯀ꯭ꯌꯨꯔꯃꯦꯟꯠꯀꯤ ꯄꯥꯋꯔ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯗ ꯁꯛꯇꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯂꯩꯉꯥꯛꯇ ꯁꯤꯟꯅꯔꯦ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 30ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯟꯅ ꯎꯪꯈꯠꯅꯔꯛꯇꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯔꯛꯄ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯥꯔꯃꯤ, ꯅꯦꯚꯜ ꯑꯃꯗꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯆꯤꯐ ꯑꯍꯨꯝꯒꯤ ꯎꯅꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯦꯛꯁ ꯄꯣꯁꯠꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯌꯣꯜ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯖꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯨꯔꯤꯁꯠ 23 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯅ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔ (POKꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠ ꯀꯦꯝꯞ 10ꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯑꯃꯁꯨꯡ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯍꯦꯚꯤ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯦ 9 ꯑꯃꯁꯨꯡ 10ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯅꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯖꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯁꯤꯖꯐꯥꯌꯔ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ 33ꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ 4ꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯁꯥꯖꯕ ꯑꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ꯫ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯄ ꯇꯦꯔꯣꯔꯤꯁꯠ 8 BSFꯅ ꯍꯥꯠꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯆꯤꯡꯊꯛꯇ ꯂꯩꯕ ꯕꯥꯏꯁꯣꯔꯟ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠꯇ ꯃꯃꯥꯡ ꯊꯥꯒꯤ 22ꯗ ꯃꯤꯆꯝ 13 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯆꯦꯟꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯌꯥꯎꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯁꯨ ꯇꯔꯀꯤꯁ ꯗ꯭ꯔꯣꯟ 300ꯗꯒꯤꯅ 100ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 33ꯇ ꯂꯩꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯥꯖꯕ ꯑꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯀꯗꯕ ꯃꯤꯁꯥꯏꯜꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯑꯍꯥꯟꯕꯗ ꯎꯪꯈꯠꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯟ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯛꯄꯗꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯚꯤꯁ 3ꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯗꯤꯐꯦꯟꯁꯀꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯑꯅꯤꯜ ꯆꯧꯍꯥꯟ, ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤ, ꯑꯦꯌꯔ ꯆꯤꯐ ꯃꯥꯔꯁꯦꯜ A.P. ꯁꯤꯡ, ꯅꯦꯚꯤꯒꯤ ꯆꯤꯐ ꯑꯦꯗꯃꯤꯔꯦꯜ ꯗꯤꯅꯦꯁ ꯀꯦ. ꯇ꯭ꯔꯤꯄꯥꯊꯤ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅꯆꯤꯡꯕ ꯌꯥꯎꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯝꯃꯨ, ꯄꯊꯥꯟꯀꯣꯠ, ꯎꯙꯝꯄꯨꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯄꯥꯀꯤꯁꯇꯥꯟꯅ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯄꯣꯁꯠꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗꯦ ꯍꯥꯏꯔꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯑꯍꯨꯝꯃꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯀꯤꯁꯇꯥꯟꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 32ꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯟꯇꯤꯄꯨꯔꯥ, ꯁ꯭ꯔꯤꯅꯒꯔ, ꯖꯝꯃꯨ, ꯑꯃ꯭ꯔꯤꯠꯁꯔ, ꯀꯄꯨꯔꯊꯂꯥ, ꯖꯂꯟꯙꯔ, ꯂꯨꯙꯤꯌꯥꯅꯥ, ꯑꯗꯝꯄꯨꯔ, ꯕꯥꯟꯇꯤꯗ, ꯆꯟꯗꯤꯒꯔ, ꯅꯥꯜ, ꯐꯥꯂꯦꯔꯤ, ꯇꯨꯁ ꯑꯃꯁꯨꯡ ꯎꯗ꯭ꯔꯂꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯂꯥꯟꯃꯤꯒꯤ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯄꯗ ꯑꯔꯦꯞꯄ ꯄꯟꯈꯩ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯝꯁꯤꯡꯅꯔꯛꯄꯁꯤꯡ ꯃꯥꯌꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒ ꯏꯔꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯦꯌꯔ ꯐꯣꯔꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯕ ꯑꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗꯒꯤ ꯀꯥꯞꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯔꯁꯤꯌꯥꯅ ꯁꯥꯕ S-400 ꯑꯦꯌꯔ ꯗꯤꯐꯦꯟꯁꯇ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯃꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯤꯡ ꯌꯧꯍꯟꯗꯅ ꯊꯨꯒꯥꯏꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯉꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯁꯔꯚꯤꯁ ꯑꯍꯨꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯄꯨꯟꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯋꯥꯜꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯑꯍꯨꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁ꯭ꯇꯦꯁꯟ 4ꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯋꯤꯡ ꯀꯃꯥꯟꯗꯔ ꯕꯥꯌꯣꯃꯤꯀꯥ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯈꯤꯕꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯗ꯭ꯔꯣꯟ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯔꯦꯗꯥꯔ ꯁꯤꯁꯇꯦꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯔꯅꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯕ ꯃꯤ ꯇꯣꯡꯗꯕ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜ UAVꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯥꯟꯇꯤꯟꯗꯥꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯦꯁꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ 4ꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯅꯠꯇꯅ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒꯤ ꯄꯔꯤꯡꯗꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯇꯝꯅꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯎꯔꯤ, ꯄꯨꯡꯒꯥꯃꯣ, ꯃꯦꯟꯗꯥꯔ, ꯔꯥꯖꯧꯔꯤ, ꯑꯈꯅꯨꯔ ꯑꯃꯁꯨꯡ ꯎꯙꯝꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯄꯔꯁꯅꯦꯜ ꯈꯔꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯃꯐꯝ 33ꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯇꯔꯀꯤꯅ ꯁꯥꯕ ꯑꯦꯁꯤꯁꯒꯥꯔꯗ ꯁꯣꯡꯒꯔ ꯃꯣꯗꯦꯜꯒꯤ ꯗ꯭ꯔꯣꯟꯁꯤꯡꯅꯤ꯫ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯂꯦꯗꯥꯒꯤ ꯄꯥꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯉꯔꯥꯡ ꯄꯟꯖꯥꯕ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔꯕꯣꯔꯟ ꯋꯥꯔꯅꯤꯡ ꯑꯦꯟড ꯀꯟꯇ꯭ꯔꯣꯜ ꯁꯤꯁꯇꯦꯝ ꯑꯋꯥꯛꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯥꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯒꯤ ꯖꯥꯏꯁꯂꯃꯔꯒꯤ ꯂꯣꯊꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ 3ꯁꯨ ꯀꯥꯞꯊꯕ ꯉꯝꯈ꯭ꯔꯦ꯫ ꯖꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ F-16 ꯑꯃ ꯑꯃꯁꯨꯡ JF-17 ꯐꯥꯏꯇꯔ ꯖꯦꯠ 2 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯁꯝꯕꯥ ꯁꯦꯛꯇꯔꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁ ꯇꯔꯦꯠ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯔꯦꯟꯖꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ BSFꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯁꯝꯕꯥ ꯁꯦꯛꯇꯔꯒꯤ ꯗꯥꯟꯗꯥꯔ ꯄꯣꯁꯇ ꯂꯩꯕ BSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯥꯄꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯁꯝꯕꯥ ꯁꯦꯛꯇꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯌꯥꯎꯅ ꯖꯝꯃꯨ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯒꯔꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯐꯥꯎꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ LOC ꯋꯥꯡꯃꯗꯒꯤ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯎꯔꯤ ꯁꯦꯛꯇꯔ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯁꯥꯒꯤ ꯆꯍꯤ 95ꯔꯣꯝ ꯁꯨꯔꯕꯤ ꯅꯔꯒꯤꯁ ꯕꯥꯅꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯑꯣ SUV ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ 2ꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ
Rajawani khulda leiba mayumdagi safagadaba mafam tamna lakpada sumnatagi kilometer 3 lom tamag yausilakpada khangawdana Pakistan lalmina nongmai kapsinuna attack chatharakibani hairi amaromda leiba anigi marakta akanba lan chatharakpadagi Ministry of Home Affairs na khudaki oina leiba asigi state kunganipan amasung union Territory Nipanda Urgent Directive Sing Pikre Ministry asigi direction asi Civil Defense Rules 1968 na piba ayabagi matungin na piba ni Hari direction asigi matungin na state kun ganipan amasung Union Territory Nipanda kariguma attack chathaраklagani haibagi thazaba leiraba natragana miyangi punsida khudongchadaba mayang unhangadaba thodok sing thorakani chignarabadi state amasung Union Territory sing asina panthadana makhoigi oiba warep sing lauduna paikhatpam thokpa thabak sing paikhatpada ayaba pirakhibani Hari hiram asigi matangda ministry gi maikadagi state amasung Union Territory singi asigi Chief Secretary amasung Administrator singda aiba cherol oina supiduna khangan kre haidi karigumba attack chatharakani haibagi thazaba leirabadi miyam amasung miyamgi lanthum ngak senabagi damak lokhotpam thokpa thabak sing panthadana lokhotkadabani image sigi thodok sing mayok naraklabazu essential service sing oiriba mai ising layeng sang amasung communication gi thabak singdadi apan bathokna bahonagadabani civil defense ta mathau tagani khanba polam sing ayaba ngaidrabasu khudakta leisingadabani haiba wafamsu yauri airport kungamari me 15 fawba thingjinkhre Jammu and Kashmir gi Pahalgam da terrorist sing namioi kunga taruk nomaina kapchun hatkiba thodokki matungda yumthangnariba India amasung Pakistan ani gi marakta akanba lan chathaba horakpana maram oiraduna leba asina operation sindur chathaba horakpadagi thingjinduna thamlakkiba tongan ba airport kungamari hayengdagi hauraduna tha asigi 15 fawba makha tana thingjilagani hairi Wafam masing asi Ministry of Civil Aviation gi maikaidagi khangalakibani Ministry gi firep asi stakeholder singa mifam pangthoklaba matungda lawbani haibaga loinana firep asi mag airline sing amasung airport authority sing da su khangan kre hairi adumoinama airport sing asi makha tana thingjinbagi thabak asidi Pakistana wangthangba laiba asigi sarukta drone sing sizinaduna makhal kya gi attack chathanaba thorang torokpadagi lokhotpani hairi Indigo Airlines na thorakpa cherol amadadi Ministry gi pautang matungina tha asigi 15 gi ayuk pung 5 minute 18 tarakpa fawbada Srinagar Jammu Amritsar Leh Chandigarh Dharmasala Bikaner Rajkot Jodhpur amasung Kishangarh airport sing da airline asigi flight service sing lepkhigani hairi Chairak sida Air India gi maikaidagi su masigi passenger sing na flight tongna chathok chasin tawbada tangai fadana lokhotkadaba section tharang sing phongdorakre LOC paringda ceasefire thugaiduna Pakistan na nongmai kapsilakre Jammu and Kashmir de jangsilakna ba honarakpa Pakistan gi terrorist target BSF ki kangmuna nongmai na kaptuna hatkre Bharat amasung Pakistan laiba ani gi marakta ungkhanabagi thak wangkhalakli ngarang ahingsu Jammu and Kashmir Pakistan ga lon na ba line of control LOC gi athing ba thugairaga India jangsin na ba honarakpa Pakistan gi terrorist threat Border Security Force BSF ki kangmuna Jammu and Kashmir gi Sambal district ta nongmaina kaptuna hatkre hari Pakistan gi LOC paring da thamliba ceasefire gi athing ba thugaiduna nongmai round kaya marum kapsilakre adubu Bharat ki lanmina chapchana khud handuna ngakthokki hari masida natana Pakistan na Bharat ki awang nongpok amasung nongchup ki paring da nakna leiba India gi sar sing da drone amasung missile sijinaduna haukiba hingda attack chatharakpada Bharat ki lanmi sing na ngakthok tuna mai pakhan khidre hari Amarom da Jammu and Kashmir gi line of control da su Pakistan lanmina ceasefire thugaiduna atat akham leitena nomai kapsilaki maduda Indian army na khud handuna Pakistan gi lanmi sing takthokki hari masida natana Jammu and Kashmir gi Pathankot amadi Udhampur da su Pakistan lanmina landarakna bahona bada Bharat ki lanmi sing na mai pakhan khide hari laiba sigi ning tamba amadi apunbagi saktam kahendana Bharat lanmina chapchana thaudang lauduna Pakistan na singnarakpa sing mai thiba pigani haina Bharat lanmi gi makok thongba singi mai kaidagi phongdokre Amarom da Punjab ki Pathankot Jalandhar amasung Amritsar da haukiba hingda Pakistan lanmina landarakpada Bharat ki lanmina ngakthokre makha tana Punjab ki Bachindagi sarukta Bharat amasung Pakistan lanmi anigi marakta ungkhanabagi chang hena hengalagli oiraliba fibam asi yenglaga Union Home Minister Amit Shah na amasung Pakistan lanmi anigi marakta ungkhanabagi chang hena hengalagli oiraliba fibam asi yenglaga Union Home Minister Amit Shah na BSF ki Director General unaduna hauzik oiriba ngamkhai paringi fibam asi yengsinkre Amit Shah na airport security ki matang da su CISF ki Director General su unaduna wari sanaduna ngak senbagi thabak chapchana khangan kre hari Chairak sida ngarang numidang Jammu and Kashmir gi dongchup thangba mai kai desu Pakistan na masing yamnaba drone sing paisilaki adubu India gi air defense system na ngak thok tuna makoi attack adu mai pakhan khide
Hauzik Pakistan ki attack ngakthongnaba Sudarshan Chakra kauba Air Defense 400 rom mathau tari. Pakistan na makha na attack chatharakpa yabagi thajaba leibadagi lokhalakpa chekshin thorangi thaba ama oina Rajasthan ki Kishangarh Airport, Punjab ki Ludhiana Airport amasung Himachal Pradesh ki Bhonchar Airport thingjinkre. Delhi Airport ti mahusagum plane paithok paisin tauri hairi amaromda Bharat amasung Pakistan anigi ngamkhai paring da leiba Rajasthan ki saruksingda Pakistan na attack chatharakpa yabagi chingnaba leibadagi Rajasthan government na ngamkhai paring da leiriba district singda numidangi matamda mai muthatpa government ki karmachari sing suti lauba yadaba school college sing suti thadokre. Chairak sida Gujarat ki Gandhigarh da leiba State Emergency Office ta awangba thaki mifam ama State Authority na pangthoktuna cheksin thaurangi thabak lokhatnaba honakre hai. Manipur da su NPCC na Operation Sindur saugatuna Jai Hind Yatra khongchat chatkre. Pahalgam terror attack matung India na terrorism ki mayokta changsilakpa khongthang ki saruk ama oina leiba asigi sovereignty ngangnaba Pakistan ki mathakta chathariba Operation Sindur saugatuna Manipur da su Manipur Pradesh Congress Committee na Jai Hind Yatra ki khongchat chatkre. India lengana terrorist singi mayokta lokhalaliba khongthang Congress Party na Chaona support tawgani haina CLP leader Okram Ibobina phongdokre. India amasung Pakistan ani ki marakta soknariba lana sida achauba thodang lauriba India Armed Force singbu punging thogatpa oina India pumbagi oina Congress Party na sinduna Jai Hind Yatra haiba khongchat Manipur da su Manipur Pradesh Congress Committee na sinduna party asigi leader sing Youth Congress amadi party sigi thaumi ke ana saruk yaduna khongchat chatki India gi machu ahum gi firal paiduna BT Road ta leiba Congress Bhavan gi horakhiba khongchat adu North AOC tamna laktuna Kangla gi awang thangba gate gi amuk halakhi. Khongchat aduga mari leinana CLP leader Okram Ibobina makha tarduna ngasi Congress Party na sinduna chatliba Jai Hind Yatra khongchat asigi maru oiba pandamdi hauzik India government na terrorist thengnana ba honabada India gi Armed Force singna thawai yawba thadoktuna maraiba ki damak kathokliba asida thauna haptuna makhoibu pukning thogatpani. Loinana haujik chathariba lan asi country amatagi mayokta chathaba lan nate loinana community amatagi mayokta tawbusu nate. India government na lokhalaliba khongthang asidi terrorist singi mayokta tawba lan amani. Congress Party ki oina su terrorist singbu support tawroi makhoibu maru phangna muthatpa haibasi Congress Party ki apamani loinana terrorist ki mayokta Congress Party na sumatam pumbada lepkani. Maram aduna India lengana terrorist singi mayokta lokhalaliba khongthang asi Congress Party na Chaona support tawgani haina phongdoklikhi. Leader Okram Ibobina makha tarduna ngasi Congress Party na sinduna chaliba Jai Hind Yatra khongchat asigi maru oiba pandamdi hauzik India government na terrorist thengnana ba hotnabada India gi Armed Force singna thawai fawba thadoktuna maraiba ki dama kathokliba sida thauna haptuna makhoibu pukning thogatpani. Nakalamarom da leiba asigi damak Indian Armed Force singna lauriba thodangbu ikai khumnaba oina Thawbal District Congress Committee na su Tiranga Yatra chathakre. MPCC ki makhada District Congress Committee ki President singna sinduna chathariba Tiranga Yatra adu Thawbal District ki oina DCC Thawbal dagi hauraga Solidarity to Indian Armed Forces haiba kholaw lauduna awang nongpok thangba phawba chatluraba matung amung halaktuna DCC Thawbal gi gate ta loisinki. Khongchat aduga mari leinana DC Thawbal gi President and Lukhoin hai India amadi Pakistan ani gi marakta hauji umkhanariba amadi hana sunariba sida India gi lanmi singna lauriba thodangbu ikai khumnaba amadi yaifa thawjal piba oina khongchat asi pangthokpani haiki. Khongchat aduda DCC Bisnupur gi President MD Nur Rahman Imphal West to DCC gi President TH Modul Sudon Sawombum DCC gi President and Kurabanta Kakching DCC ki President A. Rahman Chesaba Imphal East DCC ki Working President L. Kumar Imphal West 1 DCC ki President P. Ajit Sadar Hills DCC ki Working President Andrew Amadi City DCC ki President G. Dayananda Susarugyaki